Sinkham malengan mihat ki mayok to wakat mi pham phri miyam gi saphaba mapham oidraba laibak laina laikhidraba gi masa nupi na lengak to wahang hangakli Kaksing police station ki manung sanba kairak amadi Tezpur ani gi phauna balamida ngarang numidang wairam pung taruka makhairom tarak pada masakhang da bamiyoy anina Tezpur awang laikai digi contractor oiba Sinkham malem ngan basi yang kai ga mathoi ko bamiyoy ma nongmai na kap to no halambigi mayokta ngasi maikei adom da miyam na wakat mi pham phangkhri wakat mi pham adu saruk ya khibi laikhidraba malem ngan bigi masa nupi da miyam gi saphaba mapham am oidraba laibak laina Manipur lengak thuk wang hanglakri mangnai ki ma ki laikhidraba apokpaga ningai sangdana ki lei haibigi I pauk so mat khangaudi kanagumana punsi temsingnar I haibesu takiti maramaduna watho wasidu kanasi na bagi haibai koina khangdri Maki apokpa hat ki badu nyak sauna bagi nongwena kap to na hatlamanati hatlage yaw na hatlamani haw ki ba numit nini humni si maki apokpa imphal da thabak sali aduga numidang pung 3 makhai duwaida he halai ngarang di mahak kharanga na halakhi halakpagi lambi yum yorom daire kanaguma khrana mahak pu ngairaga gari namduna khamalaba matungda nongwena kap to na hatlamani Magna makata naiki miat pasing adugi thamoida minungsi haibedu masit ma phawba leitra pasala Makoi bumasa masu mama mapa mapauba leitaba kangpura ibung ipasing mapi mapa oiri belenga na mihat pasing putok biu aduga sab saba sarak phangan biu mihat putok triba phawa ipa gi asibak sang lokhiroi magna makhata na hai ipa aduna sunom laga aikoi biladik tam halakani haujik su aikoi ladik tambagi mahisadri ipa gi thaujal ngai ri bani ipa na wana honarakpagi laman singma ngamdri bani aikoi mi oidri bani mi bu hekta khat pegi mohung matawasida kanana pen gatoribano miat asiga mari lendana joint action committee against the brutal killing of singakham malem ngan ba maiti kawji isi ama semkhre JAC na demand hum tawri demand singa duri miat asida sienri ba mioi punamak pantha tawduna phagata bani imung manungi mioi sing matik sawa security pi duna ngakpi senbigada bani amasum akaknaba matamgi manungda investigation sathaduna miat asigi matangna asumba Wayel fangan bani haibishini press meet tang taragamari March Englishingani kunga tarukta Southeast Asia da maning tamna hain humna panjaram iram da Manipur kumza Englishinga maga samapan gan nifuga mapan Bharat ki phibanungda namtin tensin khra patungda adungai ningthau palingi matamdagi lamdam asida mitop sangbagi leijaramba kangruna dukhumza Englishinga maga samapan ga yangkhai gi November 19 da matam adugi Chief Commissioner Himat Singhana Manipur miyam tanaramdana lapthokpikhi matam adudagi mitop miyan chasing lepa leitana ising isagum sangsilakhibana lamdam asigi kasin kuya singthungna khundasin khibadagi ngasidi iramdam asigi yellow proof singi punsirol da akanma sapu pirak padanatana lamdam asigi apunbegi saktamna su sauna singnaba ngamlakpagi tangkak amalakli adungai manglam satki mirol singna Manipur na Bharat tinkraba matung ikui kuidana kumza Englishinga maga samapan ga yangkhai ga mathoi Englishinga maga samapan ga humfuga mathoi amati Englishinga maga samapan ga humdraga mathoi gi mikok thibegi population growth rate na oirakliba phiba madu kupna nainaduna khangeni hengalakliba mitopna tunglam sat soidana yellow proof singda asauba sapfu ama mayukna rakani haibegi asan ba miyingda miyamgi akan bi ho ama sanction kibegi mathau tawadu khangki oirakliba phiba madura tumina laisinba ngamlaktabadagi miyamgi mahut silaga emsuna miyamga loinana adungai inkumja lisinga maga samapan ga marfuda mireibak masa mitop singbu maramdamda halankhina ba iho go back foreigner sanction amasum lebak thibadi ihawaduda mahiroi wasangbam lukhoi premananda amadi hoidrom loken matamdugi sifai sing minung silaitna nomoina kaptuna hatokpikhi amadi misa miyam kiyamana asokpa nanghanki hairiba thawdo asidagi lamdam asigi miyam tungda mitop pirakadaba akibadagi kanjahaunaba mikap thoklasi haiba paujil pubat numit ama oina lauduna mikap thokpa numit realization di haina khangnaduna sahi khudingi April 13 miyamgi thauram ama oina
lisangshina em suna pangthok tuna lakli kumsi sahi asigisu lakliba March ki tang 13 tagi April 13 phawba oina lisangshina em suna pangthok tuna lakli kumsi sahi asigisu lakliba March ki tang 13 tagi April 13 phawba thabum amasukna 46 realization man pangthok sagani 46 realization month 17 March tagina 17 April 2026 poni hairu theme sina realize to save the indigenous people of Manipur mathang sina program sat campaign competition program inaugural function closing function singba mathang sina piri theme sina realize to save the indigenous people of Manipur pandam illegal immigrant miraiba masa mitop singna lamdam sida sanariba India gi ain gi mayok ta fong na sangsilaktuna Manipur yellow fruit singbu Manipur dagi misil oihanduna mitop na mapu oihanana bu honaba India lenga ki thaudau thawong thausil sing lamdam sig yellow fruit singna khangminasi mikap thoklasi iraiba ki damak thaudang lominarasi haiba panamda yumpam oiraga pangthok sagadoriba mikap thokpa thabum realization mani India gi English ngani ga kunga tagi haugadoriba census asida Manipur dagi miraiba masa mitop sing hana khandoklaga makhoibu yahundabani loinana National Register of Citizens mapung phan update tawriba matung India lenga ki census haugadabani haibasi realization manasigi mapung oiba pana mathangsina population growth rate in percentage na makada peri mayam yeng taminasi Manipuri nupi ama Delhi da miyoi krana tamthina phurakibagi wathok nupi phukibagi NHRC na Delhi police ki report pikhalana ba khangankhri South Delhi da nupa masa krana nupi masa ma phukibagi matang na mapung pha report pikhalana ba National Human Rights Commission NHRC na Delhi Police ki commissioner notice thakri March nipa no South Delhi gi Maldia Naga da thokiba thawdo odugi media report ta sumoto case lokhatpaga loinana NHRC na thawdo odugi asumba langla langjin puthokna mapung pha report ama pirakadabane haina Delhi Police ki commissioner amana phongdoki nupi amana mama nabaga pakta leiringai da nupa masa kharana phajadaba masum kanglup naibu wahi wata sijinaduna laknarakhi nupi aduna adugumba kanglup naibu wahi wata sijinaduna ba khangalubadagi nupa masa singaduna furakhibne hari thawdo adugi matana Delhi Police ki commissioner na mapung phaba report ama anigi manungda pirakadabani haina commissioner khanki report aduna thawdo aduga mari lainana sathariba investigation gi status report amadi victim adugi hauji oiri ba haksangi phibamga mari laina bu wafam singi holakadabani hari Malem gi mafam sinba tungna International Women's Day gi thoram pangthoknariba March 9 Manipuri nupi ama tamthina phukibagi thawdo odu taraina lofam thokti nupi oibi singda ahenba matik mayai pinaba maikai kyadagi launari gi sairasida asigumba thawdo ama thokiba haibasi lebukthibani matung tarakpada asigumba makal gi thawdok sing thokwandanaba law enforcing agency singna matik saba section tharang lokhatpagi tangai fadaba lei haina commission phongdokhi Panba yabadi March 9 ki thawdok da soklabi Manipuri nupi edu Madan Mohan Malviya Hospital da pukhatuna lekanakhi nupi edu gi nakong narum amasum yet thangba khazai da sokpa maramna makata balaying sathanaba Sabdajang Hospital refer tokhi police na thawdo edu go mari lena FIR ama file tokhi baga loinana hakthengna sinabani haiba miyoi mari fakat pongki Paraba miyoi sing edu gi manungda class 7 tambada ngariba nupa masa ama yauri atopa ohum adudi Lamakhangda mahi tama tokhraba ngaktani Lathod bomb pokhai pat masa siri mapa sokli None district ki Khopum police station ki manung sanba Lamkaulong to village da ngasi ayuk pung 9 makhairon tarakpada Lathod bomb ama pokhai rak sahi mari rom tama ngai ri nupa masa masiri aduga ma ki apok pana phibam luna soktuna Imphal gi ras ministry da lekanari laikhidraba nupa masa adugi maming makureng pamai sahi mari kawi ma Namkaulong part 2 dagi aku pamai ki masan pani ma ki apok pa aku pamai sa yangkhai gani pan adusu bakung animak yawn haksang gi kayat kaya marumda bom machet singa pandun aruba phibam da lekanari thajawa yaba mafam dagi phangba paun hai Lathod bom adu imung adu gi miyoy amana lambi da tarami haiduna khullaga porakhibani anga aduna bom adu paiduna sanaruba amasum thadaruba dagi pokhairakpa oiramgani haibagi mawung amada safu kana pokhairakhi
Khudakta angang adudi thawdok thokpamda lekatnaba ngamdana lekhidri aduga mahakki apokpa aduna manak nakpada leiba miyam chensinnaraktuna mafam adudagi laukhatlaga primary health center ngak lekatnakhi tungda mahakbu health center adudagi imphalda leiba hena khudong chaba layeng sangamanda layeng lunaba refer tawrakhibani ahal adugi phibam luna leiri Koki singna tangkhul khunja kunga mathoidigi lawhaw mobile amasung gari pithorakadabani TNL Haukiba March Taraga Mathoida Urkul District ki Litan Police Station ki manung sanba Sangkai Village ta Koki militant singna Urkul dagi Impal tamna Thauramamagi damak saruk yanaba Bolero MN06LB 1872 Maruti Alto MN01W5227 tonghiba Tangkhul Khunja kunga mathoi fazulubadagi Thadorakraba matung makhoidigi mulhaukiba mobile kunga mathoi amasung gari singa du khudak thadorak pithorakadabani haina Tangkhul Nagalong na thadorakpa sirol aman hairi sirol asina makhatana hairibana thaudo aduna maram oiraga yamna nungnangba pokhali loinana mari lainaba authorities singi maikaidigi koki militant singna molhauraba mobile amasu gari singa du athuba matamda recover tawduna khusinarakadabani hairi amaromda Ukrul district ki Thawai Khuldagi Koki Khunja ani sina phangkhiba thawdo aduga mari lainana Sable Star Koki CSO Working Committee Urkhulna Imphal Urkhul lambit matam kaktaba total shutdown ki khongjang sangkhilibasi yamna maram sadaba masum aini yadaba thongni asiguma thawong asi akanba mongna kandem tawi masigi ngasigi sakolaba society asida Urkhul amasum Tamjong district ki miyamgi yamna maru oiriba Imphal Urkhul lambida matam kaktaba total shutdown ki khongjang sangkhilibasi yabagamloi Hairiba lambi asi region asiga state asigi atopa mafam singa samnariba yamna maruiba lambi amani lambi asida matam kaktaba shutdown gi khongjang sangsin bhaibisina civilian sing tangai fadaba polam sing puthok pusin tawriba singa masum economy activity da sound akaiba pigani ban gi khongjang chathaba haibisi citizen singi fundamental rights sing violate tawba yauna freedom of movement personal liberty amasum right to livelihood to sound akaiba people natana miyam amasum economic activity to sound akaiba people ni hairiba siga yamna tayuna bamani maram aduna Manipur government gi maikaidigi su hiram asida kuthingzinduna National Highway 202 ASC clear tawduna lambi asida asat awak tawriba singda ayat apan pitana bokhanabiu lambi asida authority singi maikaidigi ahenba security force deploy tawbu yauna lambi asida satok asin tawriba sing amasum pot puthok pusin tawriba singda ayat apan amata lehendanaba pung kunga mari sumna ROP thambiu loinana Koki CSO Working Committee Urkhul gi mathakta legal action lokhanaba mathau ta thabak sing dokhat piu loinana organization asi aini yadaba amani haina ben tawnabi gi khongthang sing pekhat piu hairi Jiribam district manungda lam khopsing duna yumkai sajalibi sing hayeng phawgi manungda lathokadabani city Jiribam district asi sarkar amasung public placing the lam ain kaina kopsin nu yung kai sajiliba sing hayeng February taraga mangagi nongthil pung uhum phawgi manungda masa masana lathokna ba deputy commissioner Jiribam na official oiba order ama thokri district asigi DC Krishna Kumar thoki order dugi matungina district administration Jiribam town gi mafam sing lairiba government gi lam singda lanai miyoi sing yung kai dukan amasum sambal sajilakpagi thabak sing leptana satharakli kupni yengsinduna lakli Jiribam district ki town area sing sarkar amasung public place sing da lam khopsilakpa sina maram oiraga miyamna khudong sadaba traffic movement da akaiba piba madi miyamna khudong thininga oiba thawdok kya thugali maram asina district asigi DC na Manipur Public Premises Eviction of Unauthorized Occupants Act 1978 ki makhada district asida ain kaina lam khopsinduna yung kai sajiliba posai pasiliba masum sambal khajiliba singasi piriba matam asina masa masana sidokadabani natrabadi logi matung ina penal phangbu yai haimadi khudaktagi sidokpa horagani haina order asina phongdorakli Malem Thongam ki santi ki paujel puba khongsat March taraga Chusampur sangadari Cycling for Peace in Manipur highway theme the state asigi district taraga tarukta sinthungna satuna ingsikpa santi ki paujel pirunaba panamama gi makhada hokiba March taraga ni thoida Bisnupur district ki Lamangdong kaithil dagi cycle khongsan ba hokiba peace cycle social activist Malem Thongam hauji Kaksing district ki manungsana laidiba Palel hall tawduna leibaga loinana mafam aduwagi akoibita leiba tuwan fruki miyoi unabaga loinana mapung phaba peace campaign thari maki santi pu bokhongsit asi hayeng March taraga manga numaiju numita
palel thadokna Sandel district thungani loinana mafam maduna makatana nong mohol tawduna furup kya gi miyuising makatana unaduna peace campaign se thagani hari loinana makatana March taragatri ke ayukta Sandel district thadokna numit adumaktada Susampur gi damak khongsang gani hari hiram asiga mari leina Susampur da based over civil society organization kiana mahakpu district asida sanglakpa matamda mapung phana support tawbinaba madi maki khongsat asi state asigi district taragatar mak sinthungna satkadaba maramna makalamategi ayat apan sing pibidana basu appeal torakpaga loinana mari leinaba lainga ki authority singi maikaidigi su matik saba cooperation pibiduna mapung phaba peace solo red expedition ama oina bahona bada mating pangbina basu haijarakli hiramasiga mari leina state asigi minister governor amadi home ministry dasu ayiba sirol sing pisindun haijakrabani LPG amasum petroleum products sing shortage oishilakli haina sandorakli paw sing du tongani KFNPD Nimikrani asida social media sing Manipur state ki oina LPG amasum petroleum products sing shortage oishilakli haina sandoraki paw sing du tongani Manipur state ki oina LPG amasum petroleum products sing hauji marang kaina lairi haina Directorate of Consumers Affairs Food and Public Distribution Manipur na miyamna singdorakli Directorate asina thadorakpa press release amagi matung ina social media user amasum propaganda list kharana Manipur gi state ki oina LPG amasum petroleum products sing marang kaishi laktri haina social media da thagalaktuna miyamna aran paw sandok thengnari asiguma yumpham yawdaba paw sing sina miyam amasum consumer sing mi paiba pokhali department asigi matung ina Imphal da leiba Indian Oil Corporation Limited IOCL gi matung ina di Manipur state gi oina hauzik phawgi di LPG amasung petroleum product marang kain laidi haina phungdokre IOCL na state asigi oina LPG yenthokpada khudong sadaba khara laidi ba si all India level gi oina delivery authentication code DAC system da technical issues sing leibada gin haina phungdokhi loinana adubo problem asi solve tawre LPG stock marang kaina leitabaga mari leina di hari maram asina department state ki consumer sing LPG amasung petroleum products sing stock shortage oibigi pakhatningai oidi miyam LPG amasung petroleum products sing kanada bada hena lakshin na hona bigino hanis phongdokhi